Health Department, Water Supply Department, amadi Electricity Department se masi nataba lemhoriba department sing state amadi central government ki office khudimuk se aikoina boycott tawre haina koi lakthok se ni lialhomi aikoina NRC hana tawgni census kon tawgni haibi wafom sida khongjang changsinbada government nangsi phawbada si leire haiba aikoida kari amata loina na hairiba marak sida aikoina lakthokpa akoina lakthokdaba makhalgi aikoi agitation mayam su samsin jarkani amadi o Manipuri miyam gi asawgi pambai asawgi pangai se masu koksibani na madu phongthokpa yaba mas akoigi maira gi release paktak na du satpi waibu musu thamjari mathangda leiriba phibum sida Manipuri miyam na hairiba issue NRC aduga delimitation census ke maram da hena mamutana khangbi nengba kaya ama yawbani na mapam khudumukta protest mipam pangthok piba abandu gi khudung sablo rukanda aikoi laksaraga madu gi funda wangang jabagi tanjama logjobo oina protest mipam pangthok pi wai basu thamjari makhata na khwaidi maru oiribana hujug Manipur da leuriba MLA mayam sing amadi minister mayam sing se magi oiba subscribe state ma karino kari toribage kari leblibage habado madu gi stand tawba makoina NRC si hana tawgadabani adu census kona tawgadimi haibige subscribe stand do khangna namagidamukta library lekai gi library club organization singna library MLA minister sing concern kano singda akoina madugi khangdok minamagi ko phirep longminabagi khongchit akoigi hangba khongchit tapiu makoi haina adum chu thamjeni ngasi phawbada lialhomi aikoina NRC hana tawgni census kon tawgni haibi wafom sida khongjang changsinbada government nangsi phawbada si leire haiba aikoida kari amata paw phangma ngamdabsi aikoi yam nuaite aduna ngasai aikoigi convener na haikibugumna hairiba agitation ngasi gi ban tawriba mayam horen pung baro du loigini adugi loi khirma tung changsin gidawba ngasa haibi khiba health education water supply amdi electricity kom thok khram tung lei hob pumnamak se aikoi boycott tawri bise aikoi chingi leiriba naga area da leiriba mafom sing disu aikoi su support tawjai aduna asi tawriba mayam se aikoi tungi yelhomi sing gi damak ne hai bise leiriba luchingba MLA amasung minister singna ngasi phawbada asi leire nakoi awab do aikoi nu mateng pangre hai bise aikoi kari amata paupi dabse ai yam noaijade aduna hauji tambak leiriba magi MLA da hangbugumna singi MLA da singdisu leiriba magi naga gi MLA singsida naga leader singna nokhoi hauji Manipur da chathriba agitation amasung ban miam se nokhoi wakhanda kri leibibra hanglega mokoi ta sengna center na akhona dabi tawri bisi kari condition da thambra amasung pigadra piroidra haiba asi hangbio haina chingi leiriba aikoige naga leader sing nsan sagi MLA amasung nsan sagi leader sing da hangbiraga paujel jo aikoi thunganbio haibse aina request tawjumne as naga traptigi aduna hairiba wafom sing aikoi chu chem aikoige chathriba strike amasung aikoi no boycott tawriba miyam aikoi dabi du phangdri phawba aikoi hanthaba leitana lem changsinba da aikoi seruk yari haibsi naga ama oina aina khongdok chere